ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡꯕ, ꯑꯁꯪꯕ, ꯑꯉꯧꯕ ꯊꯝꯕꯥꯜꯅ ꯄꯤꯛ ꯊꯟꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯝꯃꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯍꯦꯂꯣꯏ 8 ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯥꯃꯨ 8 ꯑꯃꯨꯛ ꯑꯣꯟ, ꯒꯨꯝꯕꯤ 8 ꯑꯃꯨꯛ ꯑꯣꯟ, ꯆꯥꯎꯔꯕ ꯌꯦꯡꯕꯗ ꯀꯤꯔꯕ ꯂꯥꯏꯔꯦꯟ 8 ꯑꯃꯨꯛ ꯑꯣꯟ, ꯑꯣꯟꯅꯤꯡꯕ ꯃꯤ ꯆꯥꯕ ꯏꯁꯤꯡ ꯁꯥ ꯑꯣꯟꯗꯨꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯍꯤꯡ ꯆꯥꯕ ꯁꯥ ꯉꯥꯛꯇꯅꯤꯅ ꯅꯤꯡꯊꯦꯝ ꯃꯈꯣꯏ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯐꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯔꯝꯗꯦ꯫ ꯃꯤꯑꯣꯏꯕꯅ ꯐꯥꯕ ꯌꯥꯕꯒꯤ ꯖꯤꯕ ꯑꯣꯟꯕꯒꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯀꯥꯎꯖꯤꯡ ꯍꯥꯔꯨꯛ ꯑꯃꯨꯛ ꯑꯣꯟ, ꯈꯣꯏꯃꯨ ꯆꯔꯣꯡ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯊꯝꯕꯥꯜ ꯃꯔꯛꯇ ꯀꯦꯀꯨ ꯂꯣꯠꯄꯤ ꯑꯃꯗꯤ ꯑꯃꯥꯡꯀꯨꯔꯣꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯐꯥꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯄꯥꯟꯕ ꯖꯤꯕꯅꯤꯅ ꯊꯣꯛ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯐꯥꯕ ꯉꯝꯍꯧꯗꯗꯨꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯦꯂꯣꯏ 8 ꯑꯗꯣ ꯊꯦꯡꯒꯨ 8 ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯂꯝꯖꯦꯟ ꯌꯥꯡꯕ ꯇꯥꯟꯅꯈ꯭ꯔꯦ꯫ ꯊꯦꯡꯒꯨꯗꯒꯤ ꯂꯥꯏ ꯊꯔꯣꯏ 8 ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯏꯁ, ꯐꯔꯦꯗ, ꯏꯁꯣꯔꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯔꯛꯂꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏ ꯊꯔꯣꯏ 8 ꯑꯣꯜꯂꯤꯉꯩ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯔꯣꯏ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯩ ꯊꯔꯣꯏ ꯑꯗꯨꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯃꯥꯡꯂꯕ ꯑꯗꯨꯗꯗꯤ ꯂꯥꯏ ꯊꯔꯣꯏ ꯑꯗꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯣꯛꯇꯨꯅ ꯃꯥꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯗꯅꯕ ꯁꯤꯜꯂꯤꯕꯗꯤ? ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯦ ꯑꯃꯈꯛꯇꯪ ꯄꯥꯝꯕꯗꯒꯤꯅꯤ꯫ ꯅꯣꯡꯃ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄ ꯊꯝꯕꯥꯜ ꯑꯃꯕꯨ ꯂꯣꯛꯂꯨꯔꯒ ꯏꯅꯤꯡꯊꯧꯗ ꯀꯠꯆꯔꯨꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯅꯪꯂꯦ꯫ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯣꯛꯇꯨꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯍꯥꯛ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ 6ꯅꯤ, ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥ ꯊꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯕ ꯇꯥꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯊꯔꯣꯏ ꯑꯣꯜꯂꯤꯕꯗꯨ ꯃꯆꯦ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯑꯩ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯑꯁꯤ ꯍꯩꯕꯣꯡ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯁꯨ ꯇꯝꯂꯦ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯅꯣꯡꯃ ꯍꯦꯂꯣꯏ ꯃꯆꯦꯝ 6ꯇꯨꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜ ꯃꯔꯛꯇ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯄꯣꯕꯗꯒꯤ ꯁꯥꯎꯔꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯃ ꯊꯥꯗꯠꯂꯒ ꯇꯨꯔꯦꯜ ꯇꯥꯕ ꯈꯣꯡꯂꯝ ꯑꯃꯗ ꯂꯪꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯝ ꯑꯍꯟꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯪꯅ ꯂꯥꯏꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯊꯥꯗꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯇꯨꯔꯦꯜꯗ ꯂꯪꯊꯈ꯭ꯔꯤꯕꯁꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ꯫ ꯊꯝꯕꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒ ꯂꯥꯏꯒ ꯁꯣꯏꯗꯅ ꯆꯥꯔꯧ ꯃꯧꯔꯣꯡꯅꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯩꯅ ꯊꯝꯕꯥꯜ ꯑꯃ ꯊꯥꯗꯠꯇꯨꯅ ꯂꯪꯊꯈꯤꯕꯗꯨ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯊꯤꯕꯒꯨꯝꯅ ꯊꯣꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯒꯤ ꯃꯆꯥ 3 ꯑꯗꯣ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯣꯡꯗꯨꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯇꯥꯟꯅꯔꯒ ꯆꯣꯏꯅꯧ ꯂꯩꯃ ꯍꯥꯏꯗꯨꯅ ꯊꯣꯜꯂꯦ꯫ ꯆꯣꯏꯅꯧ ꯍꯥꯏꯕꯗꯤ
ꯑꯔꯤꯕ ꯂꯣꯟꯗ ꯁꯅꯥ ꯍꯥꯏꯕꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯂꯣꯏ ꯃꯆꯦꯝ ꯇꯔꯨꯛ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯇꯔꯨꯛ ꯑꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯗꯨꯅ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯒꯗꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯅꯥꯎ ꯑꯇꯣꯝꯕꯤꯁꯨ ꯉꯁꯤꯗꯒꯤ ꯃꯆꯦ ꯇꯔꯨꯛꯀ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯕ, ꯏꯐꯨꯠꯀꯤ ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯃꯤꯟꯅꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯃꯆꯦꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯀꯦꯅ ꯃꯧꯅ ꯃꯆꯦ ꯇꯔꯨꯛꯇ ꯅꯥꯎꯊꯤ ꯁꯥꯖꯔꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯀꯞꯄꯗꯨ ꯃꯆꯦ ꯑꯍꯟꯗꯨꯅ ꯊꯦꯝꯕꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯥꯎꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣꯀꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯦꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ "ꯏꯅꯥꯎꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯑꯣꯟ ꯑꯑꯣꯟ ꯇꯝꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ" ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯗꯨ ꯇꯥꯏꯕꯪ ꯃꯤꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕꯅꯤꯅ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯔꯒ ꯄꯤꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯈꯛꯇꯪ ꯄꯨꯈꯤꯅꯕ ꯍꯥꯏꯔꯛꯄꯗ ꯆꯣꯏꯅꯧ ꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯏꯆꯦꯁꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ꯫ ꯊꯣꯛꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯍꯟꯕ ꯉꯝꯕ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯁꯤ ꯂꯩꯔꯤꯉꯩꯗ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯃꯠꯇ ꯋꯥꯠꯂꯔꯣꯏ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯈꯛꯇ ꯅꯠꯇꯦ, ꯑꯄꯥꯝꯕꯗ ꯍꯥꯏꯕꯤꯌꯨ, ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯕ ꯊꯨꯡꯕꯇ ꯑꯣꯏꯔꯒꯗꯕ ꯅꯤꯡꯊꯦꯝꯗꯣ ꯃꯌꯨꯝ ꯊꯨꯅ ꯌꯧꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯀꯌꯥꯗꯣ ꯃꯃꯥꯗ ꯇꯝꯅꯤꯡꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯇꯥꯂꯣꯏ ꯅꯨꯄꯤ ꯑꯃꯈꯛꯇꯒꯤ ꯃꯔꯜꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯥꯔꯕꯗꯨ ꯇꯥꯂꯣꯏ ꯑꯍꯨꯝꯒꯤ ꯃꯔꯜ ꯐꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯣꯛꯂꯧ ꯂꯩꯃꯅ ꯈꯪꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ, ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯌꯧꯔꯒꯅꯤ꯫ ꯋꯥꯀꯩ ꯍꯤ ꯇꯣꯡꯗꯨꯅ ꯏꯁꯤꯡꯗ ꯂꯦꯡꯂꯁꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯎꯆꯦꯛꯀꯤ ꯗꯣꯂꯥꯏꯗ ꯑꯣꯏꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯁꯤꯔꯥ? ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕ ꯑꯗꯨꯗ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯅꯨꯡꯁꯤꯔꯛꯂꯦ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯧꯕ ꯄꯥꯝꯂꯛꯂꯦ"꯫ ꯆꯣꯏꯅꯧ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯤꯀꯨꯞ ꯈꯔꯇꯒꯤ ꯃꯇꯝꯅꯤ, ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ"꯫ ꯂꯣꯛꯂꯧ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯑꯅꯤꯁꯨ ꯏꯆꯦꯝꯅ ꯑꯣꯜꯂꯤꯕ ꯉꯥꯅꯨ ꯃꯥꯟꯕ ꯍꯤ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯣ, ꯂꯦꯡꯅꯅꯕ ꯇꯧꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯛꯂꯧ ꯂꯩꯃꯗꯣ ꯉꯥꯅꯨ ꯃꯑꯣꯡ ꯃꯥꯟꯕ, ꯍꯤꯐꯝ ꯆꯥꯐꯝꯁꯨ ꯐꯖꯅ ꯌꯥꯎꯔꯕ ꯍꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯤ ꯑꯗꯨ ꯃꯊꯟꯇ ꯖ꯭ꯔꯤ ꯖ꯭ꯔꯤ ꯂꯥꯎꯅ ꯍꯣꯟꯈꯤꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯈꯣꯏꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯂꯣꯛꯂꯧ ꯂꯩꯃꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯍꯔꯥꯎꯕꯅ ꯅꯨꯡꯁꯤꯠ ꯃꯊꯛꯇ ꯇꯥꯎꯔꯕ ꯅꯤꯡꯊꯦꯝꯗꯣ ꯃꯃꯥꯕꯨ ꯀꯧꯔꯛꯏ, "ꯏꯃꯥ, ꯏꯃꯥꯎ, ꯅꯆꯥ ꯍꯜꯂꯛꯂꯦ"꯫ ꯀꯨꯏꯅ ꯇꯥꯔꯨꯔꯗ꯭ꯔꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯑꯣꯛꯅꯕ ꯊꯣꯔꯛꯏ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯄꯥꯎ ꯇꯝꯖꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯖꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ, ꯃꯔꯟ ꯃꯊꯨꯝꯗꯁꯨ ꯋꯥꯠꯇ꯭ꯔꯕꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯅꯃꯧꯁꯤꯡꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯂꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ, "ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯅꯤꯗꯅꯤ ꯍꯥꯏꯅ ꯏꯃꯧ ꯑꯍꯟꯅ ꯍꯥꯏꯔꯝꯃꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯍꯨꯝ ꯁꯨꯔꯝꯂꯦꯗꯅ"꯫ ꯑꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯑꯣꯛꯇꯨꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯄꯨꯁꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯃꯧꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯧꯁꯥ, ꯉꯁꯤꯒꯤꯗꯤ ꯊꯣꯛꯑꯕ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯍꯌꯦꯡꯅ ꯏꯅꯨꯡ ꯉꯥꯜꯂꯒ ꯏꯃꯧꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯅꯔꯁꯤ"꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯧ ꯑꯍꯜꯅ ꯍꯥꯏꯔꯛꯏ,
ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ ꯅꯃꯧ ꯑꯍꯨꯝ ꯂꯩꯖꯔꯤ ꯅꯃꯧꯁꯤꯡꯅ ꯁꯣꯏꯗꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯅꯤ ꯉꯁꯤꯒꯤꯗꯤ ꯏꯅꯦꯝꯒ ꯏꯕꯨꯡꯉꯣꯒꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯏꯕꯨꯡꯉꯣꯁꯨ ꯋꯥꯔꯝꯂꯒꯅꯤ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯖꯔꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯔꯥꯎ ꯇꯌꯥꯝꯅ 10 ꯃꯊꯦꯜ ꯆꯥꯃꯤꯟꯅꯔꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯆꯦꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯂꯧ ꯂꯩꯃꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯍꯨꯟꯗꯨꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯈꯨꯕꯤ ꯈꯨꯕꯤꯃꯨꯛ ꯆꯥꯎꯕ ꯆꯦꯡ ꯃꯆꯟꯒꯤ ꯆꯥꯛ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠꯇ ꯃꯈꯜ ꯃꯊꯦꯜꯒꯤ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯕ ꯐꯪꯅꯗ꯭ꯔꯕ ꯑꯦꯟꯁꯥꯡ ꯂꯨꯔꯕ ꯂꯥꯏꯖꯦ ꯏꯁꯤꯡ ꯊꯣꯛꯍꯜꯂꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯂꯪꯂꯕ ꯃꯉꯥꯜꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ ꯐꯖꯔꯕ ꯐꯃꯨꯡ ꯃꯉꯥꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯣꯛꯍꯜꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯦꯝ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯄꯤꯕ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯍꯥꯎꯔꯕ 10 ꯆꯥꯛꯇꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯆꯕꯨꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯍꯧꯒꯠꯃꯤꯟꯅꯔꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯁꯥꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯂꯥꯏꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯅꯔꯛꯂꯦ ꯃꯆꯦ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯁꯥ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯗꯨꯝ ꯃꯆꯥꯁꯤꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯗ ꯎꯃꯪ ꯋꯥꯃꯪ ꯅꯠꯇꯕ ꯂꯝꯍꯥꯡꯂ ꯂꯝꯍꯥꯡ ꯅꯠꯇꯕ ꯃꯐꯝꯁꯤꯗꯗꯤ ꯀꯝꯗꯧꯏ ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯁꯥ ꯃꯅꯥꯎꯁꯤꯡꯗꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯤ ꯂꯧꯅꯝ ꯅꯝꯐꯨ ꯁꯥꯐꯨ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯆꯣꯏꯅꯧ ꯂꯩꯃꯅꯁꯨ ꯃꯆꯦꯝꯒꯤ ꯌꯥꯊꯪ ꯂꯧꯔꯝꯃꯤ ꯃꯆꯦꯝꯅ ꯏꯅꯥꯎꯅ ꯊꯣꯛꯄ ꯐꯖꯅ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗꯨ ꯍꯨꯟꯗꯨꯅ ꯆꯣꯏꯅꯧ ꯂꯩꯃꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯅꯪꯅꯅꯦ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯍꯦꯛ ꯎꯕꯗ ꯂꯥꯏꯒꯤ ꯀꯣꯅꯨꯡꯅꯤ ꯍꯥꯏꯅ ꯁꯣꯟꯅꯒꯗꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯕꯨ ꯂꯥꯏꯔꯕꯒꯤ ꯈꯥꯡꯄꯣꯛꯁꯪ ꯃꯥꯜꯍꯟꯒꯗꯕ ꯁꯅꯥꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇꯒꯤ ꯐꯖꯔꯕ ꯐꯨꯔꯥ ꯗꯂꯥꯟ ꯑꯃ ꯁꯥꯔꯣ ꯐꯧꯒꯩ ꯁꯤꯡꯒꯩ ꯃꯤ ꯉꯥꯏꯐꯝ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥ ꯇꯥꯏꯕꯪ ꯃꯤꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯂꯩꯅꯝ ꯀꯌꯥꯅ ꯇꯤꯜꯂꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯕ ꯂꯩꯀꯣꯜ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯑꯃꯨꯟꯕ ꯍꯩꯔꯥꯡꯇꯒꯤ ꯍꯩꯀꯣꯜ ꯎꯆꯦꯛ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅꯁꯨ ꯍꯛ ꯈꯣꯠꯄꯗ ꯍꯩꯔꯔꯣꯏꯗꯕ ꯁꯅꯥꯒꯤ ꯍꯣꯖꯪ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯆꯦꯛꯄꯟ ꯅꯨꯡꯄꯟ ꯑꯩꯅ ꯍꯥꯏꯗꯣꯛꯄꯗ ꯊꯣꯛꯇ꯭ꯔꯤꯕ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯥꯔꯣ ꯏꯁꯝ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯂꯥꯏꯒꯤ ꯂꯩꯕꯥꯛꯅꯤ ꯁ꯭ꯋꯔꯒꯒꯤ ꯀꯣꯅꯨꯡꯅꯤ ꯈꯣꯌꯨꯝ ꯂꯥꯏꯃꯛꯅ ꯆꯥꯒꯗꯕ ꯍꯩꯔꯥꯡ ꯆꯤꯟꯒꯗꯕ ꯂꯩꯔꯥꯡ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤꯕ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯂꯥꯏꯔꯩꯕꯥꯛ ꯑꯃꯒꯨꯝꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ